ngasi phong tongan se phong singdigi maruiba pausin khongataraga mayamda share tawjigi ahanbada doctor ama accident da sire ngasi ayuk pung 10 makhairom tabada national highway number 102 gi Thaubal district ki manung sanba sora amadi langthabal da lonabada thokiba gari accident da hanagi minister MPCC gi vice president Moirangthep Hemanta Sokle ma ki loinabina laikanaba ngamdana laikhidre haidi Tentha Khongbal dagi Moirangthep Hemantana Bolero gari ama thauraga ma ki loinabiga loinana Kaksinglomda satpada lambi da lairamba hameng ama thaidoknaba hotnarabada Palelomdagi thorakpa car amaga thengjinabani Laibak thiba thaudo aduda laikhidraba Hemantagi loinabi adugi mamingna Dr. P Pratima Kawi sahi yankhaimatu shure Rims Hospital da thabak tawbani Hemanta Kaksingi Jiwan Hospital da first aid piraba matungda Sija Hospital da laikana khi haiden supaushna mahatari Akasa Tarakpoina topa pao manamuk Janawari Kunganipandagi Ojasingi Khongjang Hauragani Ojasingna matam kuinadagi tanduna laklaba tare suba pay commission satna hannabagi waka thasigi kungatret phawbagi manungda satna hannanaba order thoktarabadi mathangi numitagi khongjang changsinaba hauragani haina Federation of Government College Teacher Association Manipur na phongdokre ngasi Manipur Press Club ta paumi singa unabada association gi General Secretary Dr. M Somarendro na phongdokibani Magna haikibada COVID-19 lanjang mara asida ojasing mathau tawduna lakhibani ngasi phawba laingak na ojasing gi awabo ubidana leiri ojasing na tare suba UGC pay scale demand tawduna lakhibani India gi atopa state singdadi pay scale asi satnaba hokrabani ojasing gi awabo ubiraga laingak na tare suba pay scale gi order thasigi kunga tare phawba gi manungna thoktragadi thasigi kunga nipandigi suspend tawkraba ojasingi khongjang amuk hauragani khongjang asida ojasingna online class boycott tawba yauna academic activity khudimak leplagani haiki panbaya badi tare suba UGC pay scale si manipulenga ki employee sing dasu satna halu haiduna tongan ba employee loop singna laingakta taksinduna laklibani Federation of Government College Teacher Association na mamangda thabak lepgi khongjang changsin khrabani hainus pausna makhatari Atopa Pawamana Municipal Mikhal Thengtharagasu ADC gidi March April da State asida haujuk oriba COVID-19 gi pandemic asina maram oiraga Municipal Council amasum Nagar Panchayat singi Mikhal Thengtharagani hanadagi matam thengthaduna laklaba singi ADC taruki Mikhal sahi asigi March April da tawrabiyai yamna thajaningai oiba pawgi likhun singna phongdorakpagi matungina mamang sahi gi November da matam loikraba singi ADC Taruki Mikhal pangthoknabagi ayaba Tribal Affairs and Hills Department na State Election Commission na pikre hari singi ADC Taruk Sursampur Senapati Urkhul Sandel Tamenglong amasum Sadar Hills ki Mikhal da sijinagadaba electoral roll sing thasigi manungda phonglagani haina pawgi likhunna phongdorakpaga loinana Mikhal asigi matamsu athubada State Election Commission na lauthoklaba yai hari Singi Autonomous District Council amare District Council Constituency kungamari laibaga loinana numit chamaga nifuga marini Mikhal tawduna khangadoribane ningsingba yabadi singi ADC taruki Mikhal gi matam sontharagani haina khangba horakpadagi hauna singda base toba mahiroi loop sing yauna tongan loop singna Mikhal gi matam yaithokpa yaroi haina kanna lauduna lakpaga loinana Mikhal gi matam yaithoktanaba banamadi blockade na singba tawgani haina matam thaba phawba laikhrabani government na hanna thajaba pirabusu thabakto onthokte haiba wafamda akanba khongjang sing changsilagani haina laukthokhtuna matam phawba thakhrabusu government ka wari sanabadagi yasinaba phibam puraktuna changsingani haina tawramba khongjang sing tokhibani Manipur gi akoiba ADC gi Mikhal haukiba sai English ni taraga mangagi June thara pangthokibani state asigi oina singi district tara lairabasu hana leramba district mangagi Autonomous District Council taruki Mikhal pangthorakibane haujik lairiba Kangpokpi district matamaduda Senapati district ki manungsanba subdivision oirabasu Sadar Hills Autonomous District Council haiduna atai district council mangaga taruk subane handak pangthokadariba issue hana leirakpa ADC tarukini takalamaromda mathang thada matam loigadoriba Municipal Council kunga humdoi amasum Nagar Panchayat ahumgi Mikhal state asida COVID-19 gi oiriba phibam asina maram oiraga matam khara
थिनथरगा पांथोकनबा महूत डिपार्टमेंट स्टेट इलेक्शन कमीशन से इख्रे है पागी लिखुन फोंदोरकली पनब याबदी म्युनिसिपल काउंसिल नगर पंचायत सिंगी मिकल पांथोकनबा मरी लेनबा इलेक्टोरल रजिस्ट्रेशन ऑफिसर सिंगना ड्राफ्ट इलेक्टोरल रोल सिंग फोंख्रबनी हैनसु पाउसिना मखाताना फोंदोरकली लोशलकपोइना तोप मरुएबा पावमना ओडिशा ओजा 13 महैरोय अनि कोविड-19 पॉजिटिव ओइरे ओडिशा की जगापाती डिस्ट्रिक्ट ओजा 13 अमसु महैरोय अनि कोविड-19 पॉजिटिव ओइरंबा थेंगलखिबगा लोइनना फिबम असि येंगसिननाबगीदमक एडमिनिस्ट्रेशन सीनियर ऑफिसर अमा डिस्ट्रिक्ट सिदा थाखरे क्लास 10 अमसु 12 की महैरोय सिंगीदम हौखिबा इराइदगी स्टेट सिदा स्कूल सिंग अमुक हन्ना हांखिबनी ओजा अमसु महैरोय सिंगी मरक्ता कोविड-19 पॉजिटिव ओइरंबा थेंगलखिबा असिना स्टेट सिगी मिया मरक्ता अकीबा पोखलबसु एडमिनिस्ट्रेशन अदी मखोयगी सैंपल सिंग स्कूल अमुक हन्ना हांगद्रिंगैगी ममांगदा टेस्ट तौखिबनी हायरदुना मियामना मिपायदनबा अपील तौरी चीफ डिस्ट्रिक्ट मेडिकल ऑफिसर पीके पत्रना हाइखि टेस्ट तौबा मतमदा हौखिबा नुमित खरनी सिदा ओजा 13 अमसु महैरोय अनि कोविड-19 पॉजिटिव ओइरंबा थेंगनखि स्कूल अमसु मास एजुकेशन डिपार्टमेंट की ऑफिशियल अमना हाइखि महैरोय अमसु ओजासिंग मरक्ता कोविड-19 पॉजिटिव ओइरंबा थेंगनखिबा असिगा क्लास 10 अमसु 12 की महैरोय सिंगी दमक स्कूल सिंग अमुक हन्ना हांगबदा मरी अमता लैनदे मखोयगी सैंपल सिंग अदु जनवरी 9 स्कूल सिंग अमुक हन्ना हांगद्रिंगैगी ममांगदा टेस्ट तौखिबनी हाइना महाकना फोंदोकली ऑफिशियल दुना हाइखि करिगुंबा मखोय कोविड-19 गी लायोंग सिंग उलक तारबदी महैरोय अमसुम ओजा सिंग टेस्ट तौथोकनबा डिपार्टमेंट असिना स्कूल अथॉरिटी सिंगदा खंगनख्रे स्कूल पुनमक सांग नायना सैनिटाइज तौबगी थबक चथरी हैनसु मागना फोंदोकली मागना हाइखि पॉजिटिव ओइरब ओजा नत्रगन महैरोय अमता स्कूल सिंगदा संगमा यारोय अमदी स्टैंडर्ड ऑपरेटिंग प्रोसीजर मतुंगिना मखोय होम नत्रगना इंस्टीट्यूशनल क्वारंटाइन तौदुना लेगने जगापति थाखिब ऑफिसर अदुना पॉजिटिव ओइरम थेंगनख्रब ओजा अमसुम महैरोय सिंग अदु स्कूल सिंगदा लागलंबा लेब्रा हाइबदु खंगदोकनी हाइबा वाफम सुमांगना थमली अमरमदा हौखिब पुंग 13 असिदा अनौब केस 2 थेंगनखिबगी मतुंग ओडिशादा कोविड-19 की केस 3,39,702 यौरे हाइना ऑफिशियल अमना फोंदोखरे ngarang Malkangiri district gi sei 94 surabi nupi ama nauna sikibaga loinana state sida haujuk fawbada laina asina maram oiduna sikiba migi masing lising amaga sanipan ga maudraga mathoi sure haiduna mahakna phongdorakli hainsu paw sina makhatana phongdorakli aduga mayam haujuk oinadi paw si matang sai lusinjarage aduga anaubi i paw hek laiba makai mayamna thunangana i paw update tawba ngamna bohna jarake du yariba makai hore nungdaramdi angan mapungsingna mayam update tawjarake mayam ngamina sen thank you.